ꯑꯗꯨ ꯎꯕꯗ ꯄꯤꯛꯇ꯭ꯔꯨ ꯉꯛꯅ ꯏꯇꯥ ꯀꯩꯅꯣ ꯇꯧꯔꯝꯃꯤꯕꯁꯤꯕꯣ ꯀꯅꯥꯅꯅꯣ ꯇꯣꯡꯁꯥꯡꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯇꯞꯅ ꯑꯩꯈꯣꯏꯅ ꯉꯔꯥꯡ ꯍꯜꯂꯛꯄꯗ ꯌꯥꯝ ꯁꯥꯊꯤꯕ ꯚꯨꯠ ꯑꯣꯏ ꯁꯥ ꯑꯣꯏ ꯇꯧꯕ ꯑꯃ ꯏꯟꯅꯔꯛꯑꯝꯃꯤ ꯃꯥꯅ ꯑꯩꯕꯨ ꯐꯥꯔꯒ ꯊꯝꯂꯝꯕꯅꯤ ꯄꯤꯛꯇ꯭ꯔꯨꯅ ꯕꯣꯇꯜ ꯑꯗꯨꯕꯨ ꯍꯥꯡꯗꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯉꯝꯂꯝꯗꯦ ꯀꯩꯅꯣ ꯑꯩꯅ ꯃꯈꯨꯝꯁꯤꯕꯨ ꯍꯥꯡꯕ ꯌꯥꯗ꯭ꯔꯤꯕꯁꯤꯕꯣ ꯅꯪꯅ ꯉꯝꯃꯣꯏꯌꯦ ꯃꯁꯤꯒꯤ ꯕꯣꯇꯜꯁꯤꯗꯤ ꯁꯣ ꯄꯥꯟꯁꯤꯜꯂꯝꯃꯦ ꯃꯁꯤ ꯍꯥꯡꯅꯕ ꯃꯥꯒꯤ ꯃꯈ꯭ꯋꯥꯡꯗ ꯂꯩꯕꯅꯤ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯀꯔꯤꯁꯨ ꯉꯝꯃꯣꯏꯌꯦ ꯃꯥꯅ ꯈꯜꯂꯤꯁꯤꯕꯨ ꯀꯩꯅꯣꯕ ꯑꯩ ꯁꯥꯔꯒ ꯃꯥꯅ ꯂꯩꯈ꯭ꯔꯦ ꯑꯩ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯍꯧꯖꯤꯛ ꯆꯠꯂꯣ ꯇꯣꯔꯣ ꯃꯥꯅ ꯃꯇꯣꯝꯇ ꯂꯩꯊꯣꯛꯑꯒ ꯂꯩꯕ ꯇꯟꯖꯥ ꯌꯦꯡꯉꯣ ꯑꯗꯨꯒ ꯅꯪꯅ ꯍꯥꯟꯅ ꯊꯣꯛꯍꯧꯋꯣ ꯄꯤꯛꯇ꯭ꯔꯨꯗꯨ ꯇꯨꯃꯤꯟꯅ ꯊꯣꯔꯛꯏ ꯑꯗꯨꯒ ꯃꯥ ꯁꯥꯔꯤꯕ ꯕꯨꯠꯇꯨ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯉꯤ ꯂꯩꯔꯝꯗ꯭ꯔꯕꯗꯒꯤ ꯌꯥꯝ ꯊꯨꯅ ꯃꯥꯅ ꯍꯥꯟꯅ ꯆꯪꯁꯤꯜꯂꯛꯂꯒ ꯂꯩꯃꯅ ꯏꯁꯤꯡ ꯑꯁꯥꯕ ꯒ꯭ꯂꯥꯁ ꯑꯃꯗ ꯁꯦꯝꯃꯛꯑꯣ ꯍꯥꯏꯈꯤꯕ ꯅꯠꯇ꯭ꯔꯣ ꯄꯤꯛꯇ꯭ꯔꯨꯁꯨ ꯍꯨꯃꯥꯡ ꯏꯀꯥꯡ ꯀꯥꯡꯅ ꯍꯥ ꯍꯣꯏ ꯑꯩ ꯇꯥꯂꯛꯇꯨꯗ ꯄꯤꯛꯇ꯭ꯔꯨ ꯁꯥꯔꯒ ꯂꯩꯔꯤꯕ ꯑꯗꯨꯅ ꯏꯁꯤꯡꯗꯨ ꯄꯨꯊꯣꯔꯛꯄꯅꯤ ꯄꯤꯛꯇ꯭ꯔꯨ ꯂꯩꯔꯝꯕ ꯎꯕꯗ ꯐꯠ ꯍꯟꯖꯤꯟꯈꯤ ꯑꯗꯨꯒ ꯌꯥꯝ ꯆꯥꯎꯅ ꯑꯃꯨꯛꯁꯨ ꯅꯪ ꯂꯩꯔꯝꯂꯤꯕ ꯐꯩ ꯐꯩ ꯅꯪ ꯈꯪꯅꯤꯗꯅ ꯃꯥꯅ ꯃꯟꯇ꯭ꯔ ꯈꯔ ꯁꯣꯜꯂꯒ ꯄꯤꯛꯇ꯭ꯔꯨꯒꯤ ꯍꯥꯟꯅꯒꯤ ꯁꯝ ꯑꯐꯥꯕꯗꯨ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯏ ꯄꯤꯛꯇ꯭ꯔꯨꯒꯤ ꯁꯝ ꯇꯤꯡꯂꯝꯕ ꯃꯌꯥꯝꯗꯨ ꯐꯠ ꯂꯥꯏꯅ ꯐꯥꯔꯛꯄꯗꯨꯗ ꯉꯛꯅ ꯑꯦ ꯀꯩꯅꯣ ꯇꯧꯔꯤꯕ ꯃꯇꯧꯁꯤꯗꯤ ꯄꯤꯛꯇ꯭ꯔꯨꯁꯨ ꯏꯄꯥ ꯄꯥꯈꯠꯅ ꯂꯩꯔꯤꯉꯩ ꯑꯆꯧ ꯆꯥꯛꯈꯨꯝꯂꯣꯝꯗꯒꯤ ꯂꯥꯛꯑꯒ ꯏꯕꯦꯝꯃ ꯄꯤꯛꯇ꯭ꯔꯨ ꯅꯪ ꯁꯤꯗ ꯑꯝꯇ ꯂꯥꯛꯑꯣꯅꯦ ꯔꯣꯁꯤꯕꯤꯅꯥꯅ ꯑꯦ ꯄꯥꯕꯨꯡ ꯑꯩꯈꯣꯏ ꯄꯥꯕꯨꯡꯗꯤ ꯑꯣꯐꯤꯁ ꯆꯠꯈ꯭ꯔꯗꯥꯏꯅꯦ ꯑꯆꯧꯅ ꯆꯠꯇ꯭ꯔꯤꯌꯦ ꯆꯠꯀꯦ ꯇꯧꯔꯤ ꯑꯗꯣ ꯄꯤꯛꯇ꯭ꯔꯨ ꯅꯪ ꯁꯤꯗ ꯑꯃꯨꯛꯇ ꯂꯥꯛꯑꯣꯅꯦ ꯄꯤꯛꯇ꯭ꯔꯨꯁꯨ ꯃꯃꯤꯠꯇꯨ ꯀꯨꯔꯨꯞ ꯀꯨꯔꯨꯞ ꯌꯦꯡꯉꯤ ꯆꯠꯇꯅꯕ ꯍꯥꯏꯅ ꯕꯕꯥ ꯑꯩ ꯁꯣꯝꯗ ꯏꯁꯤꯡ ꯑꯁꯥꯕ ꯄꯨꯔꯛꯑꯣ ꯍꯥꯏꯌꯦ ꯑꯆꯧ ꯈꯣꯟꯀꯂꯞꯅ ꯑꯩꯅ ꯍꯥꯏꯁꯤ ꯅꯪꯉꯣꯟꯗ ꯅꯠꯇ꯭ꯔꯥ ꯑꯆꯧꯒꯤ ꯃꯑꯣꯡꯗꯨꯗ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨꯁꯨ ꯏꯉꯛ ꯉꯛꯅꯔꯤ ꯄꯤꯛꯇ꯭ꯔꯨꯁꯨ ꯎꯄꯥꯏ ꯂꯩꯇ ꯇꯨꯃꯤꯟꯅ ꯆꯠꯂꯝꯃꯤ ꯑꯗꯨꯕꯨ ꯑꯆꯧꯅ ꯃꯈꯨꯠꯇꯨ ꯄꯥꯏꯔꯒ ꯆꯤꯡꯗꯨꯅ ꯄꯨꯁꯤꯟꯈꯤ ꯍꯦꯟꯔꯤ ꯉꯛꯅ ꯀꯩꯅꯣ ꯇꯧꯔꯤꯁꯤꯅ ꯂꯩꯃ ꯁꯥꯎꯅꯤꯡꯅ ꯌꯨꯝꯁꯦ ꯌꯨꯝ ꯑꯣꯏꯔꯣꯏꯗꯣꯔꯤ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ ꯑꯆꯧ ꯄꯤꯛꯇ꯭ꯔꯨꯕꯨ ꯆꯤꯡꯁꯤꯜꯂꯒ ꯀꯥꯆꯤꯟ ꯑꯃꯗ ꯏꯟꯁꯤꯜꯂꯤ ꯑꯗꯨꯒ ꯌꯥꯝ ꯇꯝꯊꯤꯕ ꯁꯛꯇꯝ ꯑꯃ ꯑꯣꯜꯂꯛꯂꯒ ꯅꯪ ꯌꯨꯝꯁꯤ ꯊꯥꯗꯣꯛꯑꯒ ꯆꯠꯈ꯭ꯔꯒꯦ ꯍꯥꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯅꯊ꯭ꯋꯥꯏ ꯃꯥꯡꯕ ꯄꯥꯝꯕ꯭ꯔꯥ ꯑꯆꯧ ꯁꯥꯔꯒ ꯂꯥꯛꯏꯕꯗꯨ ꯑꯆꯧ ꯅꯠꯂꯝꯗ꯭ꯔꯦ ꯄꯤꯛꯇ꯭ꯔꯨꯅ ꯅꯪꯅ ꯃꯐꯝꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯏꯕꯅꯣ ꯑꯗꯨꯒ ꯅꯪꯅ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤꯅ ꯀꯩꯅꯣ ꯕꯨꯠꯇꯨ ꯅꯣꯛꯂꯒ ꯅꯪ ꯑꯩ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯕ ꯃꯥꯜꯂꯦ ꯑꯩꯒꯤ ꯃꯤꯡ ꯅꯣꯏ ꯃꯁꯤ ꯅꯪ ꯀꯥꯎꯗꯕ ꯐꯩ ꯄꯤꯛꯇ꯭ꯔꯨꯗꯨ ꯁꯥꯎꯅ ꯏꯟꯊꯣꯔꯛꯂꯒ ꯅꯣꯏ ꯍꯥꯏꯕꯤ ꯁꯛꯊꯤꯕꯤ ꯅꯪꯅ ꯑꯩꯕꯨ ꯌꯨꯝꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯅꯕ ꯁꯤꯟꯕ ꯁꯝꯐꯥꯕꯤ ꯅꯪꯗꯤ ꯀꯌꯥꯝ ꯐꯖꯗꯅ ꯅꯪꯅ ꯑꯩꯒꯤ ꯁꯝꯁꯦ ꯑꯃꯨꯛ ꯐꯍꯜꯂꯤꯕꯁꯤ ꯀꯩꯒꯤꯅꯣ ꯌꯥꯝ ꯊꯨꯅ ꯐꯍꯜꯂꯣ ꯃꯆꯦꯠ ꯁꯦꯠꯂꯒ ꯆꯥꯎꯔ ꯅꯪ ꯅꯣꯏꯗꯨ ꯐꯠ ꯍꯟꯗꯣꯛꯈꯤ ꯑꯗꯨꯕꯨ ꯄꯤꯛꯇ꯭ꯔꯨ ꯁꯥꯎꯅ ꯃꯥꯒꯤ ꯀꯣꯂꯔꯗꯨ ꯇꯥꯞ ꯄꯥꯏꯔꯒ ꯅꯪ ꯀꯔꯤ ꯄꯥꯝꯒꯦ ꯃꯐꯝꯁꯤꯗ ꯅꯪ ꯂꯥꯛꯏꯕꯁꯤ ꯀꯩꯒꯤꯅꯣ ꯅꯥꯀꯟꯗꯒꯤ ꯂꯩꯃꯗꯨ ꯉꯛꯅ ꯍꯦ ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯗꯣ ꯄꯤꯛꯇ꯭ꯔꯨꯁꯨ ꯄꯥꯈꯠꯅ ꯅꯣꯏꯕꯨ ꯊꯥꯗꯣꯛꯏ ꯅꯣꯏꯗꯤ ꯑꯆꯧꯒꯤ ꯁꯛꯇꯝ ꯑꯣꯜꯂꯒ ꯂꯩꯔꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯑꯆꯧꯒ ꯄꯤꯛꯇ꯭ꯔꯨꯒ ꯅꯠꯇꯕ ꯂꯝꯆꯠ ꯆꯠꯄ ꯑꯣꯏꯅ ꯎꯈ꯭ꯔꯦ ꯂꯩꯃ ꯄꯤꯛꯇ꯭ꯔꯨꯒꯤ ꯃꯁꯝꯗꯨ ꯄꯥꯏꯔꯒ ꯆꯤꯡꯏ ꯃꯤꯅꯥꯏꯅꯨꯕꯤ ꯅꯪꯅ ꯌꯨꯝꯁꯤꯗ ꯂꯥꯛꯑꯒ ꯏꯃꯨꯡꯁꯤ ꯊꯨꯒꯥꯏꯅꯕ ꯁꯤꯜꯂꯤꯕ ꯌꯨꯝꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ ꯂꯥꯛꯑꯣ ꯅꯪ ꯄꯤꯛꯇ꯭ꯔꯨ ꯑꯆꯧꯗ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯅꯠꯇꯦ ꯏꯃꯥ ꯑꯩ ꯀꯔꯤꯁꯨ ꯇꯧꯗꯤꯌꯦ ꯑꯆꯧꯁꯨ ꯀꯔꯤꯃꯠꯇ ꯍꯥꯏꯗꯦ ꯃꯃꯤꯠꯇꯨ ꯐꯩꯅ ꯌꯦꯡꯂꯛꯑꯒ ꯅꯣꯛꯃꯤ ꯇꯧꯔꯒ ꯆꯠꯈꯤ ꯌꯦꯛꯀ꯭ꯔꯤꯁꯅ ꯀꯩꯅꯣ ꯏꯃꯥ ꯑꯉꯥꯡꯗꯨꯗ ꯇꯧꯕꯤꯔꯤꯗꯨꯕꯣ ꯂꯩꯃꯅ ꯅꯪꯅ ꯈꯪꯕ ꯅꯠꯇꯦ ꯃꯥ ꯌꯨꯝꯁꯤꯗ ꯊꯝꯕ ꯌꯥꯔꯔꯣꯏ ꯍꯦꯟꯔꯤ ꯈꯣꯏꯗꯤ ꯉꯁꯤꯒꯤ ꯃꯑꯣꯡꯁꯤ ꯈꯔ ꯆꯤꯡꯅꯩ ꯃꯔꯝꯗꯤ ꯍꯥꯟꯅꯗꯒꯤ ꯁꯨꯝꯕ ꯊꯕꯛ ꯀꯌꯥꯁꯤ ꯈꯔ ꯎꯈꯤꯕ ꯑꯗꯨꯅ ꯄꯤꯛꯇ꯭ꯔꯨ ꯇꯥꯟꯊꯣꯛꯅꯕ ꯇꯧꯕꯗ ꯃꯌꯥꯝ ꯆꯪꯂꯒ ꯈꯥꯝꯕꯗꯒꯤ ꯇꯥꯟꯊꯣꯛꯄꯃꯛꯇꯤ ꯇꯥꯟꯊꯣꯛꯍꯧꯗ꯭ꯔꯦ ꯅꯣꯏꯁꯨ ꯑꯆꯧ ꯁꯥꯔꯒ ꯀꯩꯝꯇ ꯍꯥꯏꯔꯝꯗꯅ ꯊꯣꯛꯈꯤꯔꯝꯃꯤ ꯇꯧꯔꯤꯕ ꯃꯌꯥꯝ ꯑꯁꯤꯗ ꯄꯤꯛꯇ꯭ꯔꯨꯗꯨ ꯃꯀꯣꯛ ꯉꯥꯎꯔꯝꯃꯤ ꯀꯔꯝꯅ ꯃꯥꯅ ꯄꯥꯡꯊꯣꯛꯀꯦ ꯈꯜꯂꯤꯕ ꯑꯁꯤꯃꯛ ꯄꯥꯡꯊꯣꯛꯄ ꯉꯝꯒꯅꯤ ꯍꯥꯏꯕ ꯑꯁꯤꯒꯤ ꯋꯥꯈꯜꯗ ꯄꯤꯛꯇ꯭ꯔꯨꯅ ꯂꯩꯇꯕ ꯇꯟꯖꯥ ꯌꯦꯡꯂꯒ ꯅꯣꯏꯅ ꯄꯤꯛꯇ꯭ꯔꯨ ꯁꯥꯅꯤ ꯄꯤꯛꯇ꯭ꯔꯨ ꯃꯁꯥ ꯑꯁꯦꯡꯕ ꯊꯣꯔꯛꯑꯒꯅ
ꯑꯇꯣꯞꯄ ꯑꯃ ꯍꯦꯛꯇ ꯁꯥꯔꯒ ꯊꯣꯔꯛꯀꯅꯤ ꯄꯤꯛꯇ꯭ꯔꯨ ꯂꯥꯟ ꯎꯍꯟꯅꯕ ꯍꯦꯛꯇ ꯍꯣꯠꯅꯔꯛꯀꯅꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ ꯍꯦꯟꯔꯤ ꯈꯣꯏ ꯄꯤꯛꯇ꯭ꯔꯨꯒꯤ ꯀꯥ ꯇꯥꯅ ꯇꯨꯃꯤꯟꯅ ꯂꯥꯛꯏ ꯄꯤꯛꯇ꯭ꯔꯨꯅ ꯐꯤꯔꯣꯜ ꯂꯣꯏꯁꯤꯜꯂꯒ ꯃꯅꯨꯡꯗ ꯂꯩꯔꯤꯉꯩ ꯃꯄꯥꯟꯗꯒꯤ ꯊꯣꯡ ꯂꯣꯟꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯄꯤꯛꯇ꯭ꯔꯨꯅꯁꯨ ꯂꯤꯟ ꯑꯣꯜꯂꯒ ꯊꯣꯔꯛꯄ ꯉꯝꯗꯅꯕ ꯀꯔꯤꯒꯨꯝꯕ ꯈꯔ ꯊꯣꯡꯗ ꯊꯦꯠꯂꯒ ꯊꯝꯂꯝꯃꯤ ꯖꯦꯝꯁꯅ ꯐꯠ ꯐꯠ ꯇꯧꯑꯣ ꯉꯁꯤ ꯂꯥꯏ ꯈꯨꯔꯨꯝꯗꯣꯏꯅꯤ ꯃꯥ ꯑꯃꯨꯛ ꯍꯣꯇꯦꯜ ꯂꯣꯠꯈꯤꯅꯤ ꯑꯗꯨꯅ ꯉꯁꯤꯗꯤ ꯃꯥꯒꯤ ꯑꯁꯦꯡꯕ ꯃꯁꯛꯁꯦ ꯃꯌꯥꯝꯗ ꯈꯪꯍꯜꯂꯁꯤ ꯍꯦꯟꯔꯤꯅ ꯉꯁꯤꯗꯤ ꯅꯨꯡꯉꯥꯏꯗꯣꯏꯅꯤ ꯃꯥ ꯂꯤꯂꯥ ꯁꯥꯟꯅꯕ ꯌꯥꯝ ꯍꯩꯕ꯭ꯔꯕꯨ ꯄꯤꯛꯇ꯭ꯔꯨꯁꯨ ꯊꯣꯡ ꯂꯣꯟꯁꯤꯟꯈꯤꯕꯗꯨꯗ ꯉꯛꯅ ꯀꯅꯥꯅꯣ ꯊꯣꯡ ꯂꯣꯜꯂꯤꯁꯤꯕꯣ ꯑꯁꯤ ꯍꯥꯏꯔꯒ ꯆꯦꯟꯊꯣꯔꯛꯏ ꯑꯗꯨꯕꯨ ꯊꯣꯡꯗꯨ ꯊꯦꯡꯕ ꯉꯝꯂꯝꯗꯦ ꯊꯣꯡꯗ ꯄꯣꯠꯁꯛ ꯈꯔ ꯊꯦꯠꯈꯤꯕ ꯑꯗꯨꯅ ꯑꯃꯨꯛꯁꯨ ꯄꯤꯛꯇ꯭ꯔꯨꯗꯨ ꯂꯤꯟ ꯑꯣꯜꯂꯒ ꯃꯈꯥꯗ ꯆꯠꯅꯕ ꯇꯧꯏ ꯑꯗꯨꯁꯨ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯃꯈꯥꯗꯅ ꯂꯥꯏ ꯈꯨꯔꯨꯝꯅꯕ ꯀꯟꯅ ꯇꯧꯔꯤ ꯖꯦꯝꯁꯀꯤ ꯃꯄꯨ ꯃꯨꯊꯤꯁꯨ ꯂꯥꯛꯂꯒ ꯂꯩꯔꯦ ꯂꯩꯃꯅ ꯈꯨꯔꯥ ꯄꯨꯖꯥꯒꯤ ꯄꯣꯠꯂꯝꯁꯨ ꯂꯣꯏꯅ ꯂꯥꯡꯕ ꯂꯣꯏꯔꯦ ꯃꯈꯥ ꯇꯥꯕꯗꯤ ꯈꯨꯔꯥꯅ ꯃꯨꯊꯤ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯈꯣꯟꯖꯦꯜ ꯑꯃꯅ ꯁꯨꯝ ꯅꯩꯅꯔꯒ ꯇꯥꯕꯗꯒꯤ ꯌꯨꯝꯁꯤ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯇꯧꯔꯦ ꯍꯧꯖꯤꯛꯇꯤ ꯁꯥꯐꯣꯡꯂꯛꯇ꯭ꯔꯤ ꯂꯣꯠꯇꯅ ꯀꯩꯗꯧꯗꯅ ꯂꯩꯔꯤ ꯂꯩꯃꯅ ꯀꯅꯥꯅꯣ ꯍꯥꯏꯁꯤꯕꯣ ꯑꯩꯈꯣꯏ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯖꯦꯝꯁꯅ ꯇꯞꯅ ꯄꯨꯄꯨ ꯅꯍꯥꯟꯒꯤꯅꯦ ꯂꯤꯟ ꯅꯨꯄꯤ ꯃꯆꯥ ꯄꯤꯛꯇ꯭ꯔꯨꯗꯣ ꯌꯨꯝꯁꯤꯗ ꯂꯩꯌꯦ ꯃꯥꯅ ꯄꯨꯝꯅꯃꯛ ꯇꯧꯕ ꯉꯥꯛꯇꯅꯦ ꯃꯨꯊꯤꯅ ꯑꯣ ꯑꯩ ꯚꯥꯞ ꯇꯥꯔꯦ ꯅ꯭ꯌꯨꯇꯟ ꯄꯤꯛꯇ꯭ꯔꯨ ꯊꯣꯔꯛꯄ ꯎꯗꯕꯗꯨꯗ ꯄꯤꯛꯇ꯭ꯔꯨꯗꯤ ꯊꯣꯔꯛꯇꯦꯅꯦ ꯅꯈꯣꯏ ꯑꯃ ꯀꯧꯊꯣꯔꯛꯎꯅꯦ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯍꯦꯟꯔꯤꯅ ꯇꯌꯥꯏ ꯃꯥ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯅꯦ ꯗꯦꯕ꯭ꯔꯥꯅꯤꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯀꯩꯗꯧꯕꯅꯣꯕ ꯃꯥꯅ ꯁꯤꯗ ꯂꯥꯛꯏꯁꯦ ꯁꯛꯇꯥꯗꯨꯒ ꯀꯔꯤꯅꯤ ꯍꯥꯏꯅ ꯇꯧ ꯁꯥꯔꯤꯅꯣ ꯈꯪꯗꯦ ꯑꯁꯨꯝꯅ ꯉꯥꯡꯅꯔꯤꯉꯩ ꯇꯟꯖꯥꯗꯨꯃꯛꯇꯗꯅꯤ ꯌꯥꯝ ꯐꯖꯅ ꯀꯦꯃꯧ ꯇꯧꯗꯅ ꯅꯤꯡꯊꯤꯖꯅ ꯐꯖꯔꯕ ꯐꯤꯖꯦꯠ ꯂꯩꯇꯦꯡ ꯀꯌꯥꯒ ꯂꯣꯏꯅꯅ ꯄꯤꯛꯇ꯭ꯔꯨꯗꯨ ꯀꯨꯝꯊꯔꯛꯏ ꯑꯗꯨ ꯎꯕꯗ ꯃꯌꯥꯝꯗꯨ ꯂꯣꯏꯅ ꯌꯦꯡꯅꯔꯤ ꯑꯗꯨꯕꯨ ꯉꯛꯂꯤꯕꯗꯤ ꯍꯦꯟꯔꯤ ꯈꯣꯏꯅ ꯀꯥ ꯃꯅꯨꯡꯗ ꯊꯣꯡ ꯂꯣꯜꯂꯒ ꯊꯝꯂꯝꯕ ꯃꯥꯅ ꯀꯔꯝꯅ ꯊꯣꯔꯛꯏꯕ ꯑꯁꯤꯅꯤ ꯍꯦꯟꯔꯤ ꯃꯥꯒꯤ ꯃꯔꯨꯞꯁꯤꯡꯗ ꯆꯤꯔꯣꯟ ꯇꯧꯔꯝꯃꯤ ꯅꯤꯄꯥ ꯉꯁꯥꯏꯒꯤ ꯄꯣꯠꯇꯨ ꯄꯥꯟꯗ꯭ꯔꯦ ꯁꯤꯗꯤ ꯕꯦꯔꯥ ꯀꯥꯅꯤ ꯖꯦꯝꯁꯅ ꯑꯗꯨꯅꯤ ꯍꯧꯖꯤꯛ ꯃꯥ ꯐꯥꯅꯕ ꯇꯧꯔꯛꯄꯗ ꯑꯃꯨꯛ ꯂꯣꯠꯈ꯭ꯔꯅꯤꯌꯦ ꯖꯣꯅꯤꯅ ꯀꯗꯥꯏꯗꯅꯣ ꯃꯥꯅ ꯆꯠꯂꯤꯁꯦ ꯑꯩꯈꯣꯏ ꯏꯟꯅꯁꯤ ꯂꯥꯛꯑꯣ ꯄꯤꯛꯇ꯭ꯔꯨꯗꯨ ꯇꯨꯃꯤꯟ ꯂꯥꯛꯑꯒ ꯀꯥ ꯑꯃꯗ ꯆꯪꯈꯤꯔꯝꯃꯤ ꯍꯦꯟꯔꯤ ꯈꯣꯏꯁꯨ ꯃꯅꯨꯡꯗ ꯆꯪꯂꯛꯑꯒ ꯑꯣꯏ ꯀꯔꯤ ꯍꯨꯔꯥꯟꯒꯦ ꯇꯧꯔꯝꯃꯤꯅꯣ ꯅꯪ ꯁꯤꯗ ꯄꯤꯛꯇ꯭ꯔꯨ ꯃꯥꯅ ꯀꯩꯅꯣꯝꯃ ꯇꯧꯒꯦ ꯇꯧꯔꯝꯕ ꯑꯗꯨ ꯂꯦꯞꯄꯒ ꯂꯩꯊꯣꯛꯑꯒ ꯆꯠꯀꯦ ꯇꯧꯏ ꯑꯗꯨꯕꯨ ꯍꯦꯟꯔꯤꯅ ꯃꯈꯨꯠꯇꯨ ꯇꯥ ꯐꯥꯔꯒ ꯑꯩꯅ ꯍꯥꯏꯁꯦ ꯅꯪ ꯅꯠꯇꯕ꯭ꯔꯥ ꯅꯅꯥꯗꯣ ꯇꯥꯗ꯭ꯔꯣ ꯅꯪꯍꯧꯗꯦ ꯄꯤꯛꯇ꯭ꯔꯨꯅ ꯍꯦꯟꯔꯤꯕꯨ ꯂꯥꯛꯇꯅ ꯍꯥꯏꯗꯠꯂꯒ ꯏꯜꯂꯛꯄꯗ ꯂꯣꯡꯅ ꯇꯥꯏ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯖꯦꯝꯁꯁꯨ ꯄꯤꯛꯇ꯭ꯔꯨꯗ ꯈꯨꯠ ꯊꯥꯒꯦ ꯍꯥꯏꯅ ꯊꯥꯡꯒꯠꯂꯛꯄꯗ ꯃꯥꯕꯨꯁꯨ ꯍꯥꯏꯗꯠꯇꯨꯅ ꯒ꯭ꯌꯥꯟ ꯃꯥꯡꯂꯒ ꯂꯩꯈ꯭ꯔꯦ ꯖꯣꯅꯤꯗꯤ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯀꯤꯅ ꯑꯩ ꯌꯥꯎꯗꯦꯀꯣ ꯑꯁꯤ ꯍꯥꯏꯔꯒ ꯆꯦꯟꯅꯕ ꯇꯧꯕꯗ ꯃꯈꯨꯠꯇꯨ ꯁꯥꯡꯗꯣꯔꯛꯂꯒ ꯃꯈꯣꯡꯗꯨ ꯈꯪꯆꯤꯡ ꯆꯤꯡꯁꯤꯟꯕꯗ ꯖꯣꯅꯤꯁꯨ ꯎꯞꯄꯒ ꯇꯥꯏ ꯇꯧꯔꯤꯕ ꯃꯇꯧꯁꯤꯗ ꯍꯦꯟꯔꯤ ꯈꯣꯏ ꯀꯤꯕꯅ ꯂꯣꯏꯔꯦ ꯇꯣꯔꯣ ꯀꯔꯤꯅꯣ ꯅꯪ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏꯁꯤ ꯂꯣꯏꯅ ꯍꯥꯠꯂꯒꯦ ꯍꯥꯏꯔ ꯍꯥꯠꯄ ꯍꯥꯠꯀꯅꯤ ꯅꯈꯣꯏ ꯂꯣꯏꯅꯃꯛ ꯄꯨꯝꯅꯃꯛ ꯍꯥꯠꯀꯅꯤ ꯑꯗꯨꯒ ꯅꯈꯣꯏ ꯄꯨꯝꯅꯃꯛ ꯑꯩ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯍꯟꯒꯅꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈꯤꯔꯝꯃꯤ ꯑꯗꯨꯒ ꯊꯣꯡ ꯃꯄꯥꯟꯗ ꯂꯣꯜꯂꯒ ꯊꯝꯂꯝꯃꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯖꯦꯝꯁꯄꯨ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯐꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯂꯩꯔꯝꯃꯤ ꯁꯣꯝꯗꯅ ꯄꯨꯖꯥꯒꯤ ꯃꯇꯝ ꯌꯧꯔꯛꯇꯨꯅ ꯄꯨꯖꯥ ꯍꯧꯔꯦ ꯃꯨꯊꯤꯁꯨ ꯖꯦꯝꯁ ꯈꯣꯏ ꯎꯔꯛꯇꯕꯗꯨꯗ ꯌꯦꯡꯂꯛꯏ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯊꯧ ꯂꯦꯞꯄꯗꯤ ꯌꯥꯗꯕꯅꯤꯅ ꯃꯊꯧꯗꯨꯗ ꯃꯥꯏ ꯂꯩꯁꯤꯟꯗꯨꯅ ꯇꯧꯏ ꯃꯨꯊꯤꯁꯨ ꯄꯤꯛꯇ꯭ꯔꯨꯕꯨ ꯐꯥꯔꯦ ꯈꯟꯅ ꯂꯤꯟꯒꯤ ꯄꯨꯟꯒꯤꯗꯨ ꯄꯨꯊꯣꯔꯛꯇꯨꯅ ꯈꯣꯡꯕ ꯍꯧꯔꯛꯏ ꯂꯩꯃꯅ ꯂꯤꯟ ꯊꯣꯔꯛꯄ꯭ꯔꯥ ꯌꯦꯡꯉꯨꯀꯣ ꯐꯖꯅ ꯅ꯭ꯌꯨꯇꯟ ꯈꯣꯏ ꯀꯔꯥꯏꯗ ꯀꯔꯤ ꯂꯩꯔꯤ ꯍꯥꯏꯅ ꯀꯣꯌꯦꯡ ꯌꯦꯡꯉꯒ ꯂꯩꯔꯤ ꯁꯣꯝꯗ ꯀꯥ ꯃꯅꯨꯡꯗ ꯃꯈꯣꯜꯗꯨ ꯇꯥꯕꯗ ꯄꯤꯛꯇ꯭ꯔꯨꯅ ꯃꯈ꯭ꯋꯥꯡ ꯅꯤꯛꯂꯒ ꯂꯩ ꯀꯨꯏꯔꯦꯗ ꯑꯩꯈꯣꯏꯒꯤ ꯂꯤꯟꯒꯤ ꯖꯒꯣꯏꯒꯁꯦ ꯁꯥꯗꯕ ꯅꯨꯡꯉꯥꯏꯈ꯭ꯔꯦꯗ ꯏꯁꯥꯒꯁꯦ ꯊꯦꯛꯀꯠꯇꯅ ꯅꯤꯛꯀꯦ ꯇꯁꯦꯡꯅꯃꯛꯀꯤꯁꯨ ꯉꯁꯥꯏꯗꯒꯤ ꯃꯄꯥꯟꯗ ꯄꯤꯛꯇ꯭ꯔꯨ ꯁꯥꯔꯒ ꯂꯩꯔꯤꯕ ꯑꯗꯨ ꯄꯤꯛꯇ꯭ꯔꯨ ꯅꯠꯇꯦ ꯅꯣꯏꯅꯣꯏꯅꯤ ꯃꯥꯅ ꯊꯦꯛ ꯅꯧꯗꯅ ꯖꯒꯣꯏ ꯁꯥꯔꯒ ꯂꯩꯔꯤꯉꯩ
ꯇꯣꯡꯁꯥꯡꯅ ꯕꯣꯇꯜ ꯃꯅꯨꯡꯗꯒꯤ ꯁꯥꯎꯅ ꯂꯧꯔꯛꯏ꯫ ꯍꯦ ꯁꯝꯐꯥꯕꯤ ꯄꯤꯛꯇ꯭ꯔꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯀꯩꯅꯣ ꯇꯣꯡꯁꯥꯡ ꯍꯤꯡꯆꯥꯕꯤ ꯈꯪꯉꯤꯅꯦ꯫ ꯁꯣꯝꯗꯅ ꯅꯣꯏꯅ ꯂꯥꯟ ꯇꯧꯈ꯭ꯔꯦ ꯅꯪꯅ ꯁꯤꯗꯩꯁꯤꯗ ꯗ꯭ꯔꯃꯥ ꯇꯧꯕꯗꯧꯅ ꯂꯩꯔꯤꯁꯤ ꯀꯩꯅꯣ ꯍꯥ? ꯄꯤꯛꯇ꯭ꯔꯨ ꯃꯥꯅ ꯀꯥꯁꯤꯗꯒꯤ ꯊꯣꯛꯅꯕ ꯐꯅ ꯀꯟꯅ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯉꯝꯂꯝꯗ꯭ꯔꯦ꯫ ꯇꯣꯡꯁꯥꯡꯁꯨ ꯕꯣꯇꯜ ꯃꯅꯨꯡꯗꯒꯤ ꯀꯞꯂꯒ ꯇꯣꯔꯣ ꯑꯩꯒꯤ ꯒꯨꯔꯨ ꯂꯥꯛꯈ꯭ꯔꯦ ꯃꯥ ꯈꯛꯇꯅ ꯑꯩꯕꯨ ꯀꯟꯕ ꯉꯝꯒꯅꯤꯌꯦ꯫ ꯇꯣꯡꯁꯥꯡ ꯅꯪ ꯂꯩꯔꯤ ꯑꯩ ꯏꯁꯥ ꯐꯥꯎꯕ ꯍꯧꯖꯤꯛ ꯀꯥꯁꯤꯗꯒꯤ ꯊꯣꯛꯄ ꯌꯥꯔ ꯇꯧꯔꯤꯁꯦ ꯎꯗ꯭ꯔꯣ? ꯅꯣꯏ ꯅꯪꯕꯨꯗꯤ ꯑꯩꯅ ꯂꯦꯝꯅ ꯊꯥꯔꯣꯏ ꯑꯩ ꯇꯣꯡꯁꯥꯡꯒꯤꯗꯤ ꯈꯪꯍꯟꯒꯦ ꯅꯪ ꯑꯩꯅ ꯃꯄꯥꯟꯗ ꯍꯦꯛ ꯊꯣꯔꯛꯄꯒ ꯀꯩꯗꯧꯒꯦ ꯌꯦꯡꯉꯣ꯫ ꯃꯄꯥꯟꯗꯅ ꯃꯨꯊꯤꯒꯤ ꯃꯅꯥꯛꯇ ꯐꯝꯂꯤꯕꯗꯨ ꯄꯤꯛꯇ꯭ꯔꯨꯅꯤ ꯈꯟꯅ ꯑꯇꯝꯅꯅ ꯈꯣꯡꯕꯅꯤ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯊꯣꯔꯛꯄ ꯎꯗ꯭ꯔꯕ ꯑꯗꯨꯗ ꯑꯃꯨꯛꯁꯨ ꯈꯜꯂꯤ ꯃꯁꯤꯕꯨ ꯂꯤꯟ ꯅꯠꯇ꯭ꯔꯕ ꯖꯥꯠꯂꯅꯦ? ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯀꯔꯤꯁꯨ ꯇꯧꯗꯅ ꯂꯩꯔꯤꯁꯤꯕꯣ? ꯃꯤꯠꯌꯦꯡ ꯅꯥꯌꯦꯡ ꯑꯃ ꯏꯇꯧ ꯇꯧꯏꯗ꯫ ꯃꯁꯤ ꯑꯩ ꯈꯪꯉꯦ꯫ ꯃꯨꯊꯤꯁꯨ ꯃꯥꯅ ꯈꯪꯖꯕ ꯈꯔ ꯂꯩꯗꯨꯅ ꯂꯥꯏ ꯇꯤꯟ ꯕꯨꯠ ꯄ꯭ꯔꯦꯠꯀꯤ ꯂꯥꯏꯔꯣꯟ ꯈꯔ ꯁꯣꯜꯂꯛꯏ꯫ ꯍꯟꯗꯛꯇꯤ ꯅꯣꯏ ꯃꯁꯥꯗꯨ ꯀꯩꯅꯣꯝꯃ ꯇꯧꯔꯛꯂꯦ꯫ ꯃꯃꯤꯠ ꯃꯅꯥꯀꯗꯨ ꯒꯣꯔꯣꯡ ꯒꯣꯔꯣꯡ ꯎꯪꯈꯠꯂꯒ ꯌꯦꯡꯂꯛꯏ꯫ ꯌꯦꯀ꯭ꯔꯤꯁꯟꯅ ꯃꯉꯣꯟꯗ ꯌꯦꯡꯂꯛꯄꯗ ꯃꯄꯥ ꯆꯥꯅꯔꯗꯨꯅ ꯅꯣꯏꯅ ꯃꯥꯒꯤ ꯊꯋꯥꯏꯗꯨ ꯐꯠ ꯆꯣꯡꯁꯤꯟꯈ꯭ꯔꯦ꯫ ꯁꯦꯀꯦꯟ ꯐꯥꯗꯦ ꯌꯦꯀ꯭ꯔꯤꯁꯟ ꯐꯨꯛ ꯍꯧꯒꯠꯂꯒ ꯂꯥꯏꯒꯤ ꯄꯨꯖꯥ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯂꯥꯛꯇꯅ ꯂꯪꯂꯒ ꯆꯈꯥꯏꯕ ꯍꯧꯔꯛꯏ꯫ ꯑꯆꯧꯅ ꯑꯆꯧꯕ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯁꯤꯕꯣ? ꯂꯩꯃꯅ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯁꯤꯅ? ꯍꯥꯏ ꯄꯤꯛꯇ꯭ꯔꯨ ꯃꯁꯤ ꯂꯣꯏꯁꯤꯜꯂꯨ ꯂꯥꯛꯑꯣꯅꯦꯍꯦ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯃꯁꯤꯅ? ꯄꯤꯛꯇ꯭ꯔꯨ ꯁꯥꯔꯒ ꯂꯩꯔꯝꯕ ꯅꯣꯏꯁꯨ ꯂꯩꯔꯝꯗꯕ ꯑꯗꯨꯗ ꯃꯌꯥꯝꯗꯨ ꯉꯛꯇꯤ ꯉꯛꯂꯤ꯫ ꯁꯤꯗ ꯅꯠꯇꯅ ꯌꯦꯀ꯭ꯔꯤꯁꯟ ꯍꯧꯖꯤꯛꯇ ꯇꯧꯔꯛꯏꯕ ꯃꯑꯣꯡ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯅ ꯈꯜꯂꯤ꯫ ꯌꯦꯀ꯭ꯔꯤꯁꯟꯗꯨ ꯁꯥꯎꯅ ꯀꯅꯥꯒꯤ ꯂꯥꯏꯇꯤꯟꯒꯤ ꯄꯨꯖꯥ? ꯌꯥꯝ ꯊꯨ ꯂꯣꯏꯁꯤꯜꯂꯨ ꯑꯗꯨꯒ ꯃꯥꯏꯕ ꯁꯥꯕ ꯅꯪꯁꯨ ꯌꯥꯝ ꯊꯨ ꯆꯠꯈ꯭ꯔꯣ ꯅꯠꯇ꯭ꯔꯗꯤ ꯑꯐꯕ ꯀꯩꯗꯧꯅꯨꯡꯗ ꯑꯣꯏꯔꯣꯏ ꯃꯁꯤ ꯈꯪꯖꯧꯀꯣ꯫ ꯃꯨꯊꯤꯗꯤ ꯌꯦꯀ꯭ꯔꯤꯁꯟꯒꯤ ꯃꯑꯣꯡꯗꯨꯗ ꯑꯗꯨꯃꯛ ꯈꯪꯅ ꯅꯣꯛꯂꯒ ꯂꯥ ꯀꯥꯟꯅꯔꯣꯏ ꯅꯪꯅ ꯃꯤꯒꯤ ꯍꯛꯆꯥꯡꯗ ꯊꯥꯒꯣꯟꯅꯔꯒ ꯑꯩꯅ ꯐꯖꯅ ꯂꯦꯝꯅ ꯍꯥꯏꯔꯤ ꯅꯪ ꯀꯔꯤ ꯄꯥꯝꯃꯤ? ꯌꯦꯀ꯭ꯔꯤꯁꯟ ꯁꯥꯎꯅ ꯃꯨꯊꯤꯗ ꯒꯣꯠ ꯆꯐꯨ ꯑꯗꯨ ꯇꯥꯞ ꯄꯥꯏꯔꯒ ꯂꯪꯉꯛꯏ꯫ ꯌꯨꯝꯁꯤꯗꯒꯤ ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯣ꯫ ꯏꯃꯥ ꯃꯁꯤ ꯃꯥꯏꯕꯁꯦ ꯇꯥꯟꯊꯣꯛꯈꯣ ꯃꯥꯅ ꯏꯃꯨꯡꯁꯤꯗ ꯐꯠꯇꯕ ꯂꯥꯏ ꯊꯥꯖꯤꯟꯅꯕ ꯇꯧꯔꯤꯅꯦ꯫ ꯂꯩꯃ ꯑꯆꯧꯈꯣꯏꯁꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ꯫ ꯀꯅꯥꯒꯤ ꯋꯥꯕꯨ ꯑꯁꯦꯡꯕ ꯑꯣꯏꯅ ꯂꯧꯒꯅꯤ ꯍꯥꯏꯕ? ꯅ꯭ꯌꯨꯇꯟꯅ ꯇꯥꯃꯣꯆꯧꯅ ꯃꯪꯍꯥ ꯅꯨꯡꯉꯥꯏꯇꯦꯅ ꯌꯥꯝ ꯀꯟꯅ ꯍꯥꯏꯕꯗꯒꯤ ꯇꯧꯕ ꯅꯠꯇ꯭ꯔꯣꯁꯦ? ꯌꯦꯀ꯭ꯔꯤꯁꯟꯅ ꯑꯗꯨꯕꯨ ꯃꯥꯗꯤ ꯏꯃꯨꯡꯁꯤꯒꯤ ꯃꯥꯡꯅꯕ ꯐꯠꯇꯕ ꯂꯥꯏꯋꯥ ꯇꯧꯔꯦꯅꯦ꯫ ꯂꯩꯃꯁꯨ ꯄꯥꯈꯠꯅ ꯈꯨꯔꯥ ꯂꯥꯏ ꯈꯨꯔꯨꯝꯕꯁꯦ ꯌꯥꯝ ꯊꯨꯅ ꯂꯣꯏꯁꯤꯟꯕꯤꯌꯣ ꯇꯣꯛꯑꯁꯤ꯫ ꯃꯨꯊꯤꯅ ꯅꯠꯇꯦ ꯃꯁꯦ ꯊꯥ ꯃꯈꯥ ꯇꯥꯕ ꯅꯪꯗꯦ꯫ ꯌꯦꯀ꯭ꯔꯤꯁꯟ ꯈꯣꯟ ꯀꯟꯅ ꯇꯨꯃꯤꯟ ꯂꯩꯌꯨ ꯅꯊ꯭ꯋꯥꯏ ꯃꯥꯡꯅꯤꯡꯗ꯭ꯔꯕꯗꯤ ꯆꯠꯂꯣ꯫ ꯂꯩꯃꯅꯁꯨ ꯆꯠꯈꯤꯅꯕ ꯌꯥꯝ ꯀꯟꯅ ꯍꯥꯏ ꯑꯗꯨꯕꯨ ꯑꯆꯧꯅ ꯀꯔꯤꯅꯣ ꯃꯃꯥ ꯅꯪꯕꯣ ꯍꯧꯖꯤꯛ ꯃꯥ ꯆꯠꯈꯤꯕ ꯌꯥꯔꯣꯏꯅꯦ ꯉꯁꯤꯁꯤ ꯂꯩꯅꯕ ꯍꯥꯏꯅ ꯁꯤꯟꯈꯤꯕ ꯅꯠꯇ꯭ꯔꯣ? ꯍꯌꯦꯡ ꯆꯠꯂꯁꯅꯨ꯫ ꯌꯦꯀ꯭ꯔꯤꯁꯟꯅ ꯗꯣꯔꯃꯣꯟ ꯍꯥꯏꯗꯅ ꯂꯣꯏꯔꯦ꯫ ꯑꯃꯗ ꯐꯪꯂꯦ ꯅꯩ ꯑꯃꯗ ꯐꯪꯉꯦ ꯉꯥꯡꯉꯤ꯫ ꯁꯣꯝꯗꯅ ꯑꯍꯨꯝꯗꯨ ꯊꯣꯡꯅꯥꯎ ꯑꯃ ꯐꯛꯑꯒ ꯖꯣꯅꯤ ꯊꯣꯛꯍꯜꯂꯒ ꯃꯄꯥꯟꯗꯒꯤ ꯊꯣꯡꯗꯨ ꯍꯥꯡꯍꯜꯂꯤ꯫ ꯍꯦꯟꯔꯤꯅ ꯆꯠꯂꯣ ꯑꯝꯇ ꯌꯥꯝ ꯊꯨꯅ ꯄꯤꯛꯇ꯭ꯔꯨꯅ ꯑꯁꯣꯝꯗ ꯄꯨꯝꯅꯃꯛ ꯂꯣꯏꯔꯝꯕ ꯇꯥꯔꯦ ꯍꯥꯏꯕꯒ ꯇꯧꯕꯒ ꯃꯈꯣꯏꯅ ꯂꯥꯛꯄꯗ ꯃꯨꯊꯤꯕꯨ ꯐꯨꯔꯒ ꯂꯩꯔꯝꯃꯤ꯫ ꯃꯌꯥꯝ ꯆꯪꯂꯒ ꯈꯥꯝꯗꯣꯛꯅꯔꯤ꯫ ꯍꯦꯟꯔꯤꯅ ꯇꯥꯃꯣꯆꯧ ꯉꯥꯎꯔꯕꯣ ꯊꯥꯗꯣꯛꯑꯁꯦ꯫ ꯃꯨꯊꯤꯁꯨ ꯎꯄꯥꯏ ꯂꯩꯔꯛꯇ꯭ꯔꯕ ꯑꯗꯨꯗꯒꯤ ꯏꯕꯨꯡꯉꯣ ꯁꯤꯗ ꯊꯝꯂꯤꯕ ꯏꯁꯤꯡ ꯑꯁꯦ ꯈꯔ ꯆꯥꯏꯊꯣꯔꯛꯎ꯫ ꯍꯦꯟꯔꯤꯅ ꯏꯁꯤꯡꯗꯨ ꯂꯧꯕ ꯆꯠꯀꯦ ꯇꯧꯕꯗ ꯌꯦꯀ꯭ꯔꯤꯁꯟꯅ ꯃꯉꯛꯇꯨ ꯆꯞꯄꯒ ꯐꯥꯏ꯫ ꯑꯉꯥꯡ ꯅꯪꯅ ꯅꯊꯧ ꯅꯠꯇꯗꯅ ꯃꯁꯤꯗ ꯌꯥꯎꯔꯛꯏ ꯀꯩꯒꯤꯅꯣ? ꯖꯦꯝꯁꯅ ꯈꯨꯠꯂꯩ ꯊꯨꯅ ꯏꯁꯤꯡꯗꯨ ꯆꯥꯏꯔꯛꯏ꯫ ꯉꯥꯏꯍꯥꯛꯇꯪꯗ ꯌꯦꯀ꯭ꯔꯤꯁꯟ ꯃꯁꯥꯗ ꯅꯣꯏ ꯇꯣꯡꯂꯝꯕ ꯑꯗꯨ ꯌꯥꯝ ꯊꯨꯅꯃꯛ ꯄꯥꯏꯊꯣꯛꯈꯤ ꯏꯁꯤꯡꯗꯨꯒꯤ ꯆꯩꯅꯥꯗꯨ ꯈꯥꯡꯕ ꯉꯝꯗꯕꯗꯒꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯂꯩꯃꯒꯤ ꯍꯛꯆꯥꯡꯗ ꯄꯥꯏꯁꯤꯟꯈꯤꯔꯝꯃꯤ꯫ ꯂꯩꯃꯅ ꯑꯃꯨꯛ ꯂꯥꯎꯔꯛꯏ ꯏꯃꯨꯡꯁꯤꯗ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯆꯪꯂꯛꯑꯒ ꯇꯧꯔꯤꯁꯤ ꯀꯩꯅꯣ ꯍꯥ? ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯌꯨꯝꯁꯤꯒꯤ ꯃꯤ ꯅꯠꯇꯕ ꯃꯈꯩ ꯄꯨꯝꯅꯃꯛ ꯆꯠꯈꯣ꯫ ꯑꯆꯧꯅ ꯃꯥꯒꯤ ꯂꯣꯏꯅꯕꯤꯕꯨ ꯐꯥꯔꯒ ꯀꯥ ꯃꯅꯨꯡꯗ ꯄꯨꯁꯤꯟꯅꯕ ꯇꯧꯏ꯫ ꯑꯗꯨꯕꯨ ꯂꯩꯃꯒꯤ ꯃꯁꯥ ꯃꯅꯨꯡꯗ ꯅꯣꯏ ꯆꯪꯕ ꯃꯔꯝꯅ ꯑꯆꯧꯕꯨ ꯂꯥꯛꯇꯨꯅ ꯏꯜꯂꯛꯏ꯫ ꯁꯣꯛꯂꯛꯀꯅꯣ ꯑꯩꯉꯣꯟꯗ ꯀꯅꯥꯝꯇ ꯁꯣꯛꯂꯛꯀꯅꯣ꯫ ꯃꯥꯕꯨ ꯃꯌꯥꯝ ꯆꯪꯂꯒ ꯐꯥꯔꯒ ꯄꯨꯁꯤꯟꯅꯕ ꯇꯧꯏ꯫ ꯊꯥꯗꯣꯛ ꯑꯩ ꯃꯤ ꯍꯥꯠꯀꯦ ꯊꯥꯗꯣꯛ꯫ ꯂꯩꯃ ꯆꯪꯈꯤꯕꯒ ꯑꯆꯧꯅ ꯈꯨꯔꯥ ꯋꯥꯔꯧꯕꯤꯒꯅꯨꯀꯣ ꯑꯩꯈꯣꯏ ꯑꯆꯧꯕꯅ ꯍꯥꯏꯕ ꯋꯥ ꯇꯥꯕꯁꯤꯗ ꯇꯁꯦꯡꯅ ꯊꯥꯖꯔꯒ ꯇꯧꯔꯤꯕꯅꯤ ꯑꯁꯤ꯫ ꯃꯨꯊꯤꯁꯨ
ꯍꯣꯏ ꯑꯩ ꯀꯔꯤꯁꯨ ꯈꯟꯗꯦꯗ ꯑꯆꯧꯅ ꯏꯕꯨꯡꯉꯣ ꯅꯪ ꯈꯨꯔꯥꯒꯤ ꯂꯩꯅꯕ ꯀꯥꯗꯨ ꯇꯥꯛꯄꯤꯔꯒ ꯄꯣꯊꯥꯍꯜꯂꯨ ꯍꯦꯟꯔꯤ ꯈꯣꯏ ꯃꯨꯊꯤ ꯈꯣꯏ ꯌꯥꯝ ꯊꯨꯅ ꯀꯥ ꯑꯃꯗ ꯂꯥꯛꯏ ꯑꯗꯨꯒ ꯋꯥ ꯇꯥꯅꯔꯝꯃꯤ ꯇꯣꯔꯣꯁꯤꯗꯤ ꯌꯥꯝ ꯁꯛꯇꯤ ꯂꯩꯕ ꯑꯃ ꯑꯣꯏꯔꯒ ꯂꯩꯔꯝꯃꯦꯗꯅ ꯑꯃꯗ ꯆꯣꯡꯕ ꯉꯝꯃꯤ ꯃꯥꯕꯨ ꯂꯤꯟ ꯑꯣꯜꯂꯒ ꯐꯥꯅꯕ ꯇꯧꯕ ꯑꯗꯨꯁꯨ ꯀꯔꯤꯁꯨ ꯀꯥꯟꯅꯗ꯭ꯔꯦ ꯃꯨꯊꯤꯅ ꯃꯥꯅ ꯑꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯈ꯭ꯔꯕꯗꯤ ꯌꯥꯔꯔꯣꯏ ꯏꯃꯨꯡꯁꯦ ꯃꯥꯅ ꯂꯣꯏꯅ ꯇꯧꯅꯤꯡꯕ ꯃꯑꯣꯡꯗ ꯇꯧꯔꯛꯀꯅꯤ ꯖꯦꯝꯁꯅ ꯉꯥꯏꯈꯣꯅꯦ ꯑꯩꯅ ꯉꯛꯂꯤꯕꯗꯤ ꯂꯤꯟ ꯑꯃ ꯍꯦꯛ ꯏꯃꯨꯡꯗ ꯆꯠꯂꯤꯗꯨꯅ ꯀꯅꯥ ꯑꯣꯏꯔꯤꯕ ꯍꯦꯟꯔꯤ ꯈꯣꯏꯁꯨ ꯋꯥꯈꯜ ꯑꯃ ꯂꯥꯛꯏ ꯆꯨꯝꯃꯤ ꯂꯤꯟ ꯑꯃꯁꯨ ꯑꯗꯨꯁꯨ ꯇꯣꯔꯣ ꯂꯩꯅ ꯃꯈꯣꯏꯁꯨ ꯌꯥꯝ ꯊꯨꯅ ꯉꯁꯥꯏ ꯊꯣꯡ ꯂꯣꯜꯂꯒ ꯊꯝꯂꯝꯕ ꯄꯤꯛꯇ꯭ꯔꯨꯒꯤ ꯀꯥꯗꯨ ꯊꯣꯡ ꯍꯥꯡꯉꯒ ꯆꯪꯂꯛꯄꯗ ꯄꯤꯛꯇ꯭ꯔꯨꯅ ꯁꯨꯠ ꯀꯞꯂꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯉꯛꯅ ꯇꯣꯔꯣ ꯄꯤꯛꯇ꯭ꯔꯨ ꯅꯨꯡꯉꯥꯏꯇꯅ ꯅꯈꯣꯏꯅ ꯑꯩꯕꯨ ꯃꯐꯝꯁꯤꯗ ꯐꯥꯔꯒ ꯊꯝꯂꯤꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏꯌꯣ ꯑꯩ ꯌꯨꯝꯁꯦ ꯊꯥꯗꯣꯛꯑꯒ ꯆꯠꯈ꯭ꯔꯒꯦ ꯑꯩꯒꯤ ꯂꯝꯕꯤ ꯄꯤꯌꯣ ꯍꯦꯟꯔꯤꯅ ꯅꯪ ꯅꯠꯇ꯭ꯔꯣ ꯉꯁꯥꯏꯗꯩ ꯃꯄꯥꯟꯗ ꯄꯤꯛꯇ꯭ꯔꯨꯅ ꯑꯩꯕꯨ ꯃꯁꯤꯗ ꯐꯥꯔꯒ ꯊꯝꯂꯒ ꯃꯄꯥꯟꯒꯤ ꯋꯥ ꯑꯁꯤꯅ ꯀꯔꯤ ꯃꯨꯊꯤꯅ ꯄꯨꯔꯛꯏꯕ ꯂꯤꯟ ꯖꯒꯣꯏ ꯁꯥꯅꯕ ꯈꯣꯡꯕ ꯄꯨꯟꯒꯤ ꯑꯗꯨ ꯄꯨꯊꯣꯔꯛꯂꯒ ꯈꯣꯡꯕ ꯍꯧꯔꯛꯏ ꯄꯤꯛꯇ꯭ꯔꯨ ꯃꯃꯤꯠ ꯃꯅꯥꯗꯨ ꯁꯠ ꯂꯥꯎꯊꯣꯔꯛꯑꯒ ꯃꯁꯥꯗꯨ ꯃꯔꯩ ꯊꯦꯛꯑꯒ ꯃꯈ꯭ꯋꯥꯡꯒꯗꯨ ꯅꯤꯛꯂꯒ ꯖꯒꯣꯏ ꯁꯥꯕ ꯍꯧꯔꯛꯏ ꯌꯥꯔꯦ ꯂꯦꯞꯄꯣ ꯑꯩ ꯏꯁꯥꯁꯦ ꯃꯁꯜ ꯄꯦꯟ ꯇꯧꯔꯤꯃꯤ ꯖꯒꯣꯏ ꯁꯥꯕ ꯉꯝꯃꯔꯣꯏ ꯖꯣꯅꯤꯅ ꯀꯩꯅꯣ ꯂꯤꯟꯁꯨ ꯃꯁꯜ ꯄꯦꯟꯒ ꯇꯧꯅꯕ꯭ꯔꯣ ꯍꯥꯏꯁꯦ ꯇꯟꯖꯥꯗꯨꯗ ꯃꯈꯣꯜꯗꯨ ꯇꯥꯕꯗ ꯅꯣꯏꯅꯣꯏꯗꯨ ꯌꯦꯀ꯭ꯔꯤꯁꯟꯗ ꯆꯪꯂꯛꯂꯒ ꯊꯣꯡꯗꯨ ꯊꯤꯜꯂꯛꯏ ꯃꯅꯨꯡꯗ ꯂꯩꯔꯝꯕ ꯃꯌꯥꯝꯗꯨ ꯄꯥꯈꯠꯅ ꯌꯦꯡꯉꯤ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯊꯣꯡꯁꯦ ꯄꯨꯟꯅ ꯊꯥꯖꯤꯜꯂꯣ ꯇꯝꯊꯤꯔꯕ ꯈꯣꯟꯖꯦꯜꯗ ꯊꯣꯡ ꯍꯥꯡꯉꯣ ꯊꯣꯡꯁꯤ ꯅꯝꯈꯥꯏꯔꯛꯑꯒꯦ ꯊꯣꯡ ꯍꯥꯡꯉꯣ ꯇꯣꯡꯁꯥꯡꯅ ꯍꯦ ꯑꯅꯣꯏꯕꯤ ꯅꯪ ꯈꯪꯉꯤꯗꯅ ꯑꯩꯅ ꯀꯩꯗꯧꯒꯦꯉꯣ ꯒꯨꯔꯨ ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯌꯣ ꯉꯁꯥꯏꯗꯒꯤ ꯃꯈꯣꯏ ꯇꯣꯡꯁꯥꯡꯕꯨ ꯎꯔꯝꯗꯦ ꯍꯧꯖꯤꯛꯇ ꯎꯔꯛꯄꯗ ꯇꯣꯡꯁꯥꯡ ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯔꯤꯕ ꯇꯣꯡꯁꯥꯡꯅ ꯃꯁꯤꯒꯤ ꯀꯤꯅꯣꯏ ꯅꯣꯏꯅꯣꯏꯕꯤꯁꯤꯅ ꯑꯩꯕꯨ ꯐꯥꯔꯒ ꯊꯝꯃꯤꯅꯦ ꯃꯨꯊꯤꯅ ꯑꯣ ꯑꯩ ꯈꯪꯂꯦ ꯃꯁꯤ ꯐꯠꯇꯕ ꯊꯋꯥꯏꯅꯤ ꯏꯃꯨꯡꯁꯦ ꯃꯥꯡꯍꯟꯅꯕ ꯂꯥꯛꯄꯅꯤ ꯄꯤꯛꯇ꯭ꯔꯨꯅ ꯑꯩ ꯀꯅꯥꯒꯨꯝꯕ ꯑꯃꯇ ꯀꯧꯒꯦ ꯃꯥꯅꯁꯨ ꯄꯥꯟꯅꯕ ꯉꯝꯒꯅꯤ ꯍꯥꯏꯕ ꯑꯩ ꯊꯥꯖꯩ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯀꯅꯥꯅꯣ ꯄꯤꯛꯇ꯭ꯔꯨꯅ ꯀꯣꯛꯆꯥꯛꯄ ꯂꯤꯟꯗꯨꯅꯤ ꯃꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯂꯤꯂꯥ ꯁꯥꯟꯅꯕꯗꯧꯅ ꯁꯨꯝ ꯂꯩꯔꯗꯤ ꯅꯣꯏꯅ ꯂꯣꯏꯅ ꯂꯥꯛꯆꯔꯛꯑꯅꯤ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯕ ꯌꯥꯔꯣꯏꯌꯦ ꯃꯨꯊꯤꯅ ꯃꯥꯗꯤ ꯀꯃꯥꯏꯅ ꯀꯧꯒꯅꯤ ꯑꯩꯈꯣꯏꯅ ꯄꯤꯛꯇ꯭ꯔꯨꯅ ꯑꯩꯅ ꯀꯧꯔꯛꯄꯗ ꯑꯗꯨꯝ ꯂꯥꯛꯀꯅꯤ ꯍꯥꯏꯌꯦ ꯃꯥꯅ ꯑꯩ ꯀꯧꯔꯒꯦ ꯇꯣꯡꯁꯥꯡꯅ ꯑꯩ ꯍꯥꯟꯅ ꯑꯝꯇ ꯂꯧꯊꯣꯛꯑꯣ ꯀꯩꯗꯧꯔꯤꯅꯣ ꯅꯣꯏ ꯀꯩꯗꯧꯔꯤꯒꯦ ꯖꯣꯅꯤꯅ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯒ ꯕꯣꯇꯜ ꯃꯈꯨꯝꯒꯗꯨ ꯍꯦꯛꯇ ꯐꯛꯀꯥꯏꯔꯒ ꯍꯥꯡꯗꯣꯛꯂꯝꯃꯤ ꯇꯣꯡꯁꯥꯡꯗꯨ ꯁꯧ ꯂꯥꯡꯂꯒ ꯁꯝꯐꯥꯕꯤ ꯍꯥꯏꯁꯤꯅꯤ ꯅꯍꯥꯟꯅ ꯍꯥꯡꯉꯣ ꯍꯥꯏꯕꯗꯅ ꯍꯥꯡꯗꯕ ꯄꯤꯛꯇ꯭ꯔꯨꯅ ꯇꯤꯟꯆꯪꯕꯤ ꯅꯪꯕꯨ ꯉꯁꯥꯏ ꯁꯣ ꯂꯣꯜꯂꯤ ꯍꯥꯏꯗꯥꯏꯅꯦ ꯇꯣꯡꯁꯥꯡꯁꯨ ꯁꯥꯎꯅ ꯍꯦ ꯇꯣꯔꯣ ꯅꯪ ꯅꯁꯥꯅ ꯎꯕꯗ ꯈꯪꯗ꯭ꯔꯣ ꯑꯅꯤꯗꯨ ꯆꯤꯟꯅ ꯈꯟꯅꯕꯗꯒꯤ ꯄꯦꯟꯗ꯭ꯔꯗꯨꯅ ꯃꯁꯝ ꯐꯥꯎꯕ ꯌꯥꯎꯅ ꯐꯣꯏꯗꯅꯔꯛꯏ ꯃꯤ ꯎꯁꯤꯠꯇꯕ ꯁꯥꯗꯅ ꯍꯦꯟꯔꯤꯅ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯁꯣꯝꯗ ꯃꯄꯥꯟꯗꯅ ꯊꯣꯡ ꯊꯤꯜꯂꯒ ꯂꯩꯔꯦ ꯑꯗꯨꯒ ꯅꯈꯣꯏꯅ ꯇꯧꯔꯤꯁꯤ ꯀꯩꯅꯣ ꯖꯦꯝꯁꯅ ꯇꯣꯔꯣ ꯇꯣꯡꯁꯥꯡ ꯊꯥꯗꯣꯛꯅꯣ ꯍꯥꯏꯕꯅꯤ ꯎꯄꯥꯏ ꯂꯩꯔꯛꯇ꯭ꯔꯕꯗꯒꯤ ꯍꯦꯟꯔꯤꯅ ꯀꯦꯔꯣꯁꯤꯟꯗ ꯄꯨꯔꯣ ꯃꯩ ꯊꯥꯗꯣꯛꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯎꯄꯥꯏ ꯂꯩꯔꯔꯣꯏ ꯃꯁꯤ ꯃꯩ ꯊꯥꯅꯤ ꯍꯥꯏꯕꯗꯒꯤ ꯄꯤꯛꯇ꯭ꯔꯨꯒ ꯇꯣꯡꯁꯥꯡꯒꯗꯨ ꯍꯟꯗꯣꯛꯅꯩ ꯌꯥꯔꯦ ꯊꯥꯗ꯭ꯔꯁꯨ ꯑꯩꯈꯣꯏ ꯀꯩꯁꯨ ꯇꯧꯗ꯭ꯔꯦ ꯇꯣꯡꯁꯥꯡꯗꯤ ꯇꯣꯔꯣꯒꯤ ꯃꯁꯝꯗ ꯃꯈꯨꯠꯇꯨ ꯆꯪꯈꯤꯕꯗꯒꯤ ꯂꯧꯊꯣꯛꯄ ꯌꯥꯗꯅ ꯄꯜꯂꯒ ꯂꯩꯔꯦ ꯖꯣꯅꯤꯅ ꯑꯃꯅ ꯃꯈꯨꯠꯁꯦ ꯂꯝꯃꯨꯛ ꯁꯥꯡꯉꯦ ꯑꯗꯨꯒ ꯑꯃꯁꯤꯒꯤ ꯃꯁꯝꯁꯤꯅ ꯕꯩꯖꯤꯡ ꯇꯔꯥ ꯃꯥꯟꯈꯩ ꯐꯖꯔꯦ ꯉꯁꯥꯏꯗꯒꯤ ꯊꯣꯡ ꯊꯤꯜꯂꯝꯕ ꯑꯗꯨ ꯂꯦꯞꯄꯦꯅ ꯈꯜꯂꯨꯔꯒ ꯇꯞꯅ ꯅꯣꯛꯊꯣꯔꯛꯏ ꯕꯩꯖꯤꯡ ꯇꯔꯥ ꯃꯥꯟꯕ ꯀꯥꯏꯗ ꯌꯥꯝ ꯅꯣꯛꯅꯤꯡꯉꯦ ꯑꯩꯈꯣꯏꯗꯧꯅ ꯐꯖꯕ ꯑꯣꯏꯗꯤ ꯐꯩꯌꯦ ꯍꯥꯏꯔꯛꯏꯕꯗꯨ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯅꯣꯏꯅꯣꯏꯅꯤ ꯍꯦꯟꯔꯤ ꯊꯣꯡꯗꯨ ꯍꯥꯡꯉꯤ ꯃꯄꯥꯟꯗ ꯂꯩꯃ ꯑꯃꯗꯤ ꯌꯦꯀ꯭ꯔꯤꯁꯟ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ ꯃꯨꯊꯤ ꯈꯣꯏꯗꯤ ꯉꯛꯄ ꯄꯥꯈꯠꯄ ꯐꯥꯎꯏ ꯑꯅꯤꯗꯨꯗꯤ ꯃꯅꯨꯡꯗ ꯅꯣꯏꯅꯣꯏ ꯀꯔꯝꯕ ꯆꯪꯂꯤꯕꯅꯣ ꯍꯥꯏꯕ ꯈꯪꯂꯝꯗꯦ ꯌꯦꯀ꯭ꯔꯤꯁꯟꯅ ꯈꯨꯔꯥꯁꯤ ꯅꯌꯨꯝꯗ ꯆꯠꯈꯤꯕ ꯀꯩꯗꯧꯒꯦ ꯂꯩꯃꯁꯨ ꯌꯥꯎꯅ ꯉꯁꯥꯏꯅ ꯑꯩꯅ ꯍꯥꯏꯔꯕꯅꯤ ꯀꯩꯗꯧꯔꯤꯕꯅꯣ ꯈꯪꯗꯦ ꯍꯟꯗꯛꯀꯤ ꯋꯥꯍꯩꯗꯨꯗ ꯃꯨꯊꯤ ꯑꯃꯗꯤ ꯖꯦꯝꯁ ꯌꯥꯝꯅ ꯏꯀꯥꯏꯔꯝꯃꯤ ꯃꯈꯣꯏꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯍꯦꯟꯔꯤꯅ ꯀꯩꯅꯣ ꯏꯃꯥ ꯇꯥꯃꯣꯆꯧ
ꯅꯈꯣꯏꯕꯨ ꯉꯥꯎꯔꯕꯣ ꯌꯨꯝꯗ ꯂꯥꯛꯄ ꯃꯤꯗ ꯑꯗꯨꯃꯥꯏ ꯍꯥꯏꯅꯕ꯭ꯔꯣ ꯂꯩꯃꯅ ꯍꯦ ꯇꯨꯃꯤꯟ ꯂꯩꯌꯨ ꯅꯪꯒꯤ ꯅꯊꯧ ꯅꯠꯇꯦ ꯄꯤꯛꯇ꯭ꯔꯨ ꯅꯪꯁꯨ ꯃꯄꯥꯟꯗ ꯆꯥꯏꯔꯤꯁꯤꯡꯁꯦ ꯂꯣꯏꯁꯤꯜꯂꯨ ꯌꯥꯗ꯭ꯔꯣ ꯀꯩꯗꯧꯔꯤꯅꯣ ꯃꯨꯊꯤ ꯃꯥꯅ ꯀꯔꯤꯒꯨꯝꯕ ꯂꯥꯏꯔꯣꯟ ꯈꯔ ꯁꯣꯜꯂꯒ ꯌꯦꯀ꯭ꯔꯤꯁꯟꯒ ꯂꯩꯃꯒꯗ ꯆꯥꯏꯔꯛꯏ ꯑꯅꯤꯗꯨꯗ ꯊꯋꯥꯏ ꯑꯃ ꯆꯪꯂꯦ ꯈꯟꯅ ꯑꯗꯨꯕꯨ ꯌꯦꯀ꯭ꯔꯤꯁꯟꯅ ꯁꯥꯎꯅ ꯃꯨꯊꯤꯗ ꯈꯨꯠ ꯊꯥꯔꯛꯏ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯀꯔꯤ ꯁꯦꯝꯖꯤꯟꯒꯦ ꯇꯧꯔꯤꯅꯣ ꯂꯩꯃꯅ ꯌꯨꯝꯁꯤꯗ ꯂꯤꯟꯒꯤ ꯀꯩꯒꯤ ꯈꯔ ꯂꯩꯔꯦ ꯍꯥꯏꯅ ꯀꯧꯕꯅꯤ ꯑꯗꯨꯒ ꯌꯨꯝꯁꯦ ꯃꯥꯡꯍꯟꯅꯕ ꯁꯤꯜꯂꯨ ꯍꯥꯏꯕꯒ ꯆꯞ ꯃꯥꯟꯅꯔꯦ ꯑꯁꯨꯝꯅ ꯉꯥꯡꯂꯤꯉꯩ ꯇꯟꯖꯥꯗꯨꯗ ꯅ꯭ꯌꯨꯇꯟꯅ ꯂꯥꯎꯔꯛꯏ ꯀꯩꯅꯣ ꯇꯧꯔꯤꯗꯨꯕꯣ ꯅꯈꯣꯏꯁꯤ ꯉꯥꯎꯔꯕ꯭ꯔꯣ ꯅꯈꯣꯏꯅ ꯅꯠꯇ꯭ꯔꯣ ꯀꯧꯔꯤꯁꯦ ꯂꯥꯏ ꯈꯨꯔꯨꯝꯅꯕ ꯍꯥꯏꯅ ꯅꯣꯏꯅ ꯄꯥꯝꯗꯕ ꯀꯔꯤ ꯇꯧꯔꯒꯦꯕ ꯅꯣꯏꯅ ꯇꯧꯔꯤꯗꯨꯕꯣ ꯌꯦꯀ꯭ꯔꯤꯁꯟꯅ ꯍꯦ ꯇꯨꯃꯤꯟ ꯂꯩꯌꯨ ꯅꯪꯒꯤ ꯅꯊꯧ ꯅꯠꯇꯦꯅꯦ ꯃꯁꯤꯗ ꯅ꯭ꯌꯨꯇꯟꯅ ꯍꯦ ꯍꯥ ꯀꯥꯏꯗꯤ ꯌꯥꯝꯅ ꯁꯤꯖꯤꯟꯅꯔꯛꯀꯅꯨꯀꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯗꯨ ꯍꯥꯏꯕꯒꯤ ꯅꯇꯤꯛ ꯂꯩꯇꯦ ꯌꯦꯀ꯭ꯔꯤꯁꯟ ꯃꯃꯤꯠꯇꯨ ꯈꯥꯅ ꯌꯦꯡꯂꯛꯏ ꯃꯥꯅ ꯈꯨꯝꯅꯕ ꯇꯧꯕꯗ ꯂꯩꯃꯅ ꯃꯈꯥ ꯇꯥꯗꯅꯕ ꯏꯪꯒꯤꯠ ꯇꯧꯔꯛꯏ ꯇꯨꯃꯤꯟꯅ ꯂꯩꯔꯝꯕ ꯅꯣꯏꯗꯨ ꯐꯠ ꯑꯆꯧꯗ ꯆꯣꯡꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯅ꯭ꯌꯨꯇꯟꯕꯨ ꯊꯤꯅ ꯆꯩꯔꯛꯏ ꯑꯗꯨꯒꯨꯝꯕ ꯑꯍꯜ ꯂꯃꯟ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯅꯦꯆꯔꯗꯨ ꯇꯧꯅꯨꯅꯦ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯅꯌꯥꯝꯕꯒ ꯅꯃꯥꯒꯅꯤꯅꯦ ꯅ꯭ꯌꯨꯇꯟꯅ ꯄꯥꯕꯨꯡ ꯑꯩꯕꯨ ꯉꯁꯤ ꯋꯥ ꯌꯥꯝ ꯉꯥꯡꯍꯜꯂꯛꯀꯅꯨ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤꯒꯦ ꯇꯧꯏ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯂꯒ ꯏꯕꯨꯡ ꯃꯆꯥ ꯄꯨꯄꯨꯈꯣꯏ ꯀꯥꯒꯗꯣ ꯅꯪ ꯌꯦꯡꯉꯣ ꯆꯥꯅ ꯊꯛꯅꯕꯒꯗꯣ ꯇꯣꯔꯣꯅꯔ ꯀꯩꯅꯣ ꯇꯧꯍꯜꯂꯣ ꯍꯦꯟꯔꯤꯅ ꯍꯣꯏ ꯇꯌꯥꯏ